Noida ngarang pangthokkiba BJP Manipur Pradesh ki MLA singi mifam adu state asida Santi Amadi Chaokhatpa Puraknabani Meeyam ki Apambada center na Adumak Warep Lourakkani haina hairok sigi MLA Thokchom Radheshyam na fongdokre Laikol Laimarol Khorjeikol Manipur na chahi khudingi lamdamasigi nupi sing de piduna lakpa Lifetime Achievement Award Chongtham Bimala Basanta Award English ngani kunga mga handak chahigi oina saknai raba saisakpi amadi radio broadcaster amasu oirambi ayakpam ningol chongtham ongbi kamalada lanthokre Manipur Press Club ki Lokta Kholda pangthokiba thoram aduda award asibu katlakhiba laikhidraba Chongtham Basanta Kumar Amadi Chongtham Ongbi Bimalagi photoda laisu katuna ikai kumnaki Tauramadu Saruk Yakiba MLA Thokchom Radheshyamna Akhanana Paumi Singna Hangba Wahangi Paukum Piraduna Mahakna Hai Ngarangi Mifamaduda Furup Kanglup Amadi Dharma Khaidana BJP Manipur gi MLA Singna Saruk Yaki Manipur da Santi amasung Chaokhatpa Puraknaba Hotnabada Ahenba Mityeng Thamlaga Mifam Adu Pangthokibani Santi amasung Chaokhatpa Leiraba Matung Miyamna Pamliba Laingak Sembagi Matangda Center na Warep Ama Lourakkani Maduda MLA Singnasu Saugatkani Haiki Adumoinama Kari Karamba Warep no Haiba Chap Chanadi Fongdokhide Mahakna Hai Lan Changba Matamda Maithiragani Haiduna Lan Adu Nathaiduna Kaidongoide Halakpa Hongnade Soknariba Lan Aduda Mai Onsinduna Lan Thengnaramba Tangai Fade Thogliba Irangasi Adumak Loishindana Laibi Yaroi Nongmadi Soidana Irangasigi Waroishin Ama Purakani Achumba Asengba Wakalon the Laisi Soidana Afaba Lakani Aikoina Ngamba Amasung Ngamdaba Haiba Matang Sulei Tabak Ama Ningtina Hoba Haibasi Tabak Adu Tangkai Amadi Loishilaba Gumbani Haina Mahakna Fongdoramki Amaromda BJP Manipur Pradesh ki MLA Singi Marakta Chief Minister Oinanaba Luchingba Khanbagi Matang da Hangba Wahangdadi Mahak Khangde Haiduna Pakum Pikide Ngarang meeting se akoi yana hanba purpose shanti lakpa done shanti lakpa aduga development leiba manipur development lambi thong phatriba sapat thorong wa leiba adagi shanti leitre singna riba lei meyam se adona shanti or vikas ngarang akoi police akoi manipur leiba BJP ki MLA nge irrespective of which community they belong to Karamba community no karamba dharma chapano karamba keno no yeng debita BJP across the communities and religion adura akoi BJP ki MLA mayam ngarang meeting ne kari meeting mayam na pam report to shanti lakpa aduga chokot thorang lakpa then center decide torakani we will support that adudi we cannot tell you some things are within our control some things are without beyond our control aduna earthquake adum tawun leibi yabanate ising adum chawr leibi yabanate numdang adum oire lai leibi nate numdang loirakani ayuk lakani ising chawban thagini normal lakani earthquake so adum tsunami so adum tawr leigadom nate so let us be positive good things will happen